ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯒꯤ ꯑꯃꯤꯌꯥ ꯑꯃꯁꯨꯡ ꯑꯃꯤꯌꯥꯅ ꯃꯔꯨ ꯃꯀꯣꯛ ꯑꯣꯏꯔꯒ ꯃꯥꯡꯁꯤꯡꯗꯨꯅ ꯆꯠꯊꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯏꯍꯧꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯆꯠꯊꯔꯤꯕ ꯁꯦꯁꯟ ꯑꯁꯤꯗ ꯊꯝꯖꯅꯤꯡꯕ ꯋꯥꯍꯩ ꯈꯔꯗꯤ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯍꯥꯁꯤꯡꯅ ꯄꯨꯔꯤꯕ ꯁꯪꯁꯊꯥꯟꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥꯁꯤꯡ ꯁꯪꯁꯊꯥꯟꯁꯤꯡ ꯉꯁꯤꯒꯤ ꯁꯦꯁꯟꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕ ꯑꯄꯤꯜ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯁꯨ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯍꯧꯔꯛꯏ ꯌꯥꯝꯅ ꯆꯍꯤ ꯅꯧꯔꯤꯉꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯅꯥ ꯌꯥꯎꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯇꯨꯡ ꯏꯜꯂꯒ ꯆꯦꯟꯖꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯏ ꯃꯗꯨ ꯑꯩꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗꯒꯤꯁꯨ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯒꯅꯤ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯈꯤꯕ ꯏꯊꯤꯜꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗꯦ ꯑꯩꯅ ꯆꯥꯎꯔꯥꯛꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝ ꯑꯩꯅ ꯀ꯭ꯂꯥꯁ 6-7 ꯇꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥ ꯉꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯏꯃꯥꯗ ꯍꯥꯏꯖꯩ ꯑꯩꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯈꯔ ꯌꯥꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯅꯨꯄꯥ 5ꯅꯤ ꯑꯩꯅ ꯍꯥꯏꯖꯩ ꯑꯩ ꯏꯃꯥ ꯑꯩꯗꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯊꯥꯛꯇꯅ ꯅꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯗꯨꯒꯤ ꯑꯁꯥꯗꯨꯃꯗꯤ ꯊꯝꯕꯤꯔꯅꯨ ꯍꯥꯏ ꯂꯣꯏꯅꯅ ꯑꯩꯒꯤ ꯄꯣꯛꯄ ꯏꯄꯥꯅꯁꯨ ꯃꯤꯌꯥꯝꯒꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯗꯨꯝ ꯊꯧꯒꯥꯏ ꯃꯆꯥ ꯃꯆꯥ ꯎꯕꯒꯤ ꯎꯖꯕꯗꯨ ꯐꯪꯉꯛꯄꯗ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏꯅ ngasi malemsida aina matam amada satra singgi marakta chenja sungdiring da jam kan haijai madudi aikoina atoba jati singi marakta aikoina chauthok chaduri chakra mai chauthok chaduino ai se ahan bada ai sak phaji haibasi ne bai na mayam mangda hainingi se adu oragadi ai sak phaji haibasi ai ga phajarga jabra sini ai gi imari su sak phaji na haibam changi ba sak phajaba oba tayaba ai gi imar sak phajaba tai ai gi laikai ai gi sagai ai gi zum punamak to ai phajarba kanda ai je ai chauthok chadaruri ba aduna ai na pokcheriba meitei haiba jati asigi hiram khudingda culture boiro loan boiro literature boiro sen thumgi senmit loan da buhairo hiram khuding makta akoche masak phajaba mapangan kanba adugumba ama oira kanda ne ba ai na mayang mangda chauthok chadorise ai lairi khaire ai sen gra paire ai nuwana leire haibaduna ai kramain to chauthok chadoino aduna ai na chauthok chana mi amo oina pugla matungda ai na mayama mangda chauthok chana ai na mai pangna chatkadoribasi ai se mai paba mi amani amasung phajaba jati amagi macha amani haibasi aina utpangam mabukanda ai se chauthok chabangam doribani aduna maram ai khak lairi kara hairaga thabak kara tawraga sen gra pairaga nuaiba life amakak len maduna ai mai pa ko pusi mani haibadu haiba jaroi maram maduna ngasi gi chawkhalaba ngasi gi malems ne leiriba tongan ba puruk sing jati singna manggil tharan ba shel chungi ba asigi keno sida khungel asida ai koi jati asisu ai gi imalon ai gi manipuri culture inat ai gi hingliba punchi marel ai gi jati gi sirinau ipai sai koi miam na kramai kram thakta hingi ba punchi marel umna maksi chawkhatna ba purakpa matam aduda ai si chawthok chaba ngamdoribani madugi phibam madu ngasidi asam da manipur mapanda maru oina asam da khundariba manipuri ekoti jamna handaba thakta leiri maram aduna aina thamjaningi basi ngasi haurakliba naharol sing satra naharol sing amasung ngasi gi achauba thogdok kyada isu kyada thogai pubiriba ima sing tonga lup sing gi ahal laman sinau sing thamjaningi bati aikoi amtang punmin aduna aikoi gi mai pakpa phajaba mayam gi mirakta malem sida leiriba tonga groups ni marakta mai thangatuna chatpa ngamgadaba mitei haiba jati amakak aikoi sengbat minasi madugi damakta aikona khajik tanga aikoi gi lanai gi punsi sidagi khajik tanga aikoina kaithok minaba sacrifice to nabadu to minasi amasung aikoi susoi soidana aikoi mai pakpa amasung malem si leiriba jati sing mamangda mai thangatu chatpa ngam jati ma oibangam gani amasung
อาสามดาngasi haurakliba tonga lupsing marakta ngasi all Assam Youth Association amya gi lising makha da changsilakliba kongjang sing si jamna mayek sengaba kongjang amasung aikona tanbada phangingai oiba phamam thokpa adugumba agenda sing demand sing puraga aikona changsilba kongjang sing asida unna sogot mina si amasung haurakliba naha satra narol singna masdei sida ihogosida achauba thodang laumin naba changi haibis thamjaraga masigi ayuki session asida lengbiragi sarjari bechile now CSL masing ojasing ding maki mafumda am khana ko nonjaraga wahai khathamjabasi tension je. Thank you.